Kaisamthong High School dagi ngasi nongyai matung seng bek taret so phakairaga hwkhre computer set ahum su huran gi tawramle seng bek amana huran bangam hodabadagi hundoklamle haide Naga sing irang haurakpadagi UNC na Kuki taramari thadokkhidre UNC gi mayokta Naga sing total shutdown laokhre office thugaikhre haide Senapati area da Phajan kiba Kuki jo khunja taramari ngarang nungthil pung ani da thadokani haina tawramba du Naga miyamna irang haurakhiba amasung Naga lupsinggi manungda sayat na balakpadagi thadorakhidre Kuki na Phajan kiba Naga taruk si khrabra hinglibra haiba haujiksu khangdana leide haukiba me tarahumda da khulai paiba sakhangdaba singi ambush da thadau search lusingba ahum leikhidaba thodokki matungda Naga amasung Kuki phurupsingna nakalani gi khunja sing phajina kibani Kuki na Phajan kiba Naga khunja taramari amasung Naga na Phajan kiba Kuki khunja tara taruk thadokna ke Kuki singna Phajan kiba Naga khunja singi manungda khunja tarukki mari makhong ngasi phawba khangdana leiriba du thadokna pa amadi Naga singna Phajan kiba Kuki khunja taramari thadokna ba nakalani bakna demand tawduna lakle nakalani bakna mari lenaba authority amadi center da taknaduna laklaba matung UNC United Naga Council ki maikede ki Naga singna Phajan kiba Kuki khunja taramari adu ngarang nungthil pung ani da thadoklagani haina warep lawbaga loinana miyamda lauthokhe Naga asilan gi sanakanglon ngakna satpa Christian ki belu ngakpa amasung Human Rights ki International Law bo ikai khumnaba phurup amani hairaduna irang asigi manungda Naga singna Phajan kiba Kuki jo khunja taramari adu tekta kaidana ngarang nungthil pung ani taba matamda sinanaba warep adu lawkhibani hairi UNC na Kuki jo taramari thadoknaba lawkhiba warep adugi mayokta ngarang SDSS Senapati District Students Association amasung masiga saminariba unit singna yanindaba phongdokpaga loinana warep adu UNC na kanagumba amata tanaramdana maromdom lawkhibane maramaduna hiramasiga matangda SDS na masiga saminariba unit singi oiba emergency mifam ama pangthoktuna kumna khanakhigani haina nungthil zerol thokpaga loinana mifam pangthokki haide ngarang athengbada UNC na thatorokpa zerol amana hojik Naga miyam ki marakta leiriba sarangnaba sina maram oiraga phajinduna leiriba Kuki taramari thadoklagani haina laukthokiba adu matam kaktana tokle haide panbai abdi Naga khunja taruk Kuki na Phajan kiba sigi matangda Nagaland ki Chief Minister Nephew na Union Home Minister Amit Shah Union Home Secretary amasung Intelligence Bureau ki Director ga wari sanaduna makhoi gi mari makhong athu matamda khangdoktuna puthoknaba taksinbaga loinana phajinduna leiriba Kuki khunja taramari adu aswangam yautuna thadoknaba UNC gi President da appeal tawrakhibani mara asida nahan Manipur government gi Commissioner cum Secretary Home na UNC gi President NG Lorho da thaba ibesterol amana Naga khunja taruk thiba khangdana leiriba sigi matangda Manipur government amasung security force gi maikaide gi akanamo da thiba humbagi thabak sathade makhoi gi mari makhong athu matamda puthoknaba honare masigi mathakta case asi NIA da sinaduna sigi sabsaba investigation sathanduna makhoigi mari makhong khangdokpaga loinana senaba singi mathakta sabsaba action lokhatkani haibagi thajaba pikhiba leikhrebane nakala maromdana UNC gi mayokta Naga singna total shutdown laokhre office thugaikhre hairi United Naga Council UNC na Phajiluba Kuki taramari thadokani haina lawkhiba phirep adugi mayokta jelarong Inpui region singda ngarangdagi Joint Tribal Council Manipur na total emergency shutdown hwkhre UNC na lawkhiba phirep asiki mayokta ngarang Kangla Tongbida total shutdown gi khongjang sangsinbasu hwkhre Kangla Tongbida masing yamlaba miyam ama tholaktuna ngarang sangsinkhiba khongjang aduda NS2 da tayar mai thabaga loinana asarong sing amata Kangla Tongbi phawduna charankhide miyam gi khongjang aduda we condemn UNC decision we condemn government Delhi we condemn selective decision of the government of India release our 6 Naga brothers habina chingba kholau kya sulauke khongjang aduga mari lainana khongjang sangsinbada saruk yakhiba mi amana hai namdilong khulda khurakta total shutdown tawribasi Kuki Militant singna Phajan kiba Naga gi micham taru adu thadoktrngai mamangda India government gi policy amagi makhada Kuki hostage sing hana thadohanna basilakpa thawrang asigi mayoktane asiguma thong asi yaningde lengaki maikaidigi Kuki Militant singna Phajan kiba Naga micham taru adugi matangda karigumba miyang amata sangdana thausadana leiringeda pressure amaga loinana Kuki sing thadoknaba lawrakpagi phirep asi akana moongda yaningde hana phongdokhe maraksida Phajan kiba Kuki sing thadoknaba honarakpadagi ngarang numidang Naga gi khoi saunaraba miyamna Senapati da leiba United Naga Council UNC gi office aka atoi thohalam lahare khoi saunaraba Naga miyam kholau kya su laukhiba ga loinana UNC na laukiba phirep adu handok
ꯍꯟꯗꯣꯛꯅꯕ ꯇꯛꯁꯤꯟꯈꯤ ꯆꯩꯔꯥ ꯑꯁꯤꯗ ꯐꯥꯖꯤꯟꯈꯤꯕ ꯀꯨꯀꯤ 13 ꯊꯥꯗꯣꯛꯅꯕꯒꯤ ꯊꯧꯔꯥꯡ ꯑꯗꯨ ꯍꯟꯗꯣꯛꯈꯤꯕꯗꯒꯤ ꯐꯤꯚꯝ ꯑꯗꯨ ꯏꯪꯊꯈ꯭ꯔꯦ ꯍꯥꯏꯔꯤ ꯅꯥꯒꯥ 3ꯀꯤ ꯂꯣꯏꯅꯕꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯈꯨꯔꯥ ꯑꯃꯅ ꯍꯥꯏ ꯀꯣꯔꯠꯇ ꯀꯣꯒꯅꯤꯖꯦꯟꯁ ꯂꯧꯕꯤꯌꯨ ꯍꯥꯏꯖꯈ꯭ꯔꯦ ꯍꯥꯏ ꯀꯣꯔꯠꯇ ꯄꯤꯁꯤꯟꯕ ꯄ꯭ꯔꯦꯌꯔꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯄꯨꯂꯤꯁ ꯄꯥꯔꯁꯟ ꯑꯃ ꯌꯥꯎꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯃꯥꯡ ꯊꯥꯒꯤ 16ꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅ꯭ꯌꯨ ꯀꯩꯊꯦꯜ ꯃꯥꯟꯕꯤ ꯄꯤꯑꯦꯁꯇ ꯀꯣꯟꯕ ꯀꯣꯠꯂꯦꯟ ꯑꯃꯁꯨꯡ ꯀꯣꯠꯖꯤꯝ ꯈꯨꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯈꯨꯠꯄꯨ ꯑꯃꯅ ꯑꯦꯝꯕꯨꯁ ꯇꯧꯗꯨꯅ ꯊꯥꯗꯧ ꯆꯔꯆ ꯂꯤꯗꯔ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯍꯥꯠꯂꯒ ꯑꯇꯣꯞꯄ ꯃꯔꯤꯕꯨꯅ ꯁꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛꯀꯤ ꯃꯇꯨꯡꯗ ꯂꯩꯂꯣꯟꯕꯥꯏꯐꯩ ꯈꯨꯜꯗꯒꯤ ꯄꯤꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯌꯥꯎꯅ ꯅꯥꯒꯥ ꯕꯤꯆꯝ ꯅꯨꯄꯤ 12 ꯑꯃꯁꯨꯡ ꯅꯨꯄꯥ 3 ꯐꯥꯖꯤꯜꯂꯨꯔꯕ ꯃꯇꯨꯡ ꯃꯃꯥꯡ ꯊꯥꯒꯤ 15ꯗ ꯅꯨꯄꯤ 12 ꯊꯥꯗꯣꯔꯛꯂꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝ ꯈꯪꯗ꯭ꯔꯤꯕ ꯅꯨꯄꯥ 3ꯀꯤ ꯃꯇꯥꯡꯗ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯀꯣꯒꯅꯤꯖꯦꯟꯁ ꯂꯧꯕꯤꯌꯨ ꯑꯃꯁꯨꯡ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯊꯥꯗꯣꯔꯛꯇ꯭ꯔꯤꯕ ꯅꯥꯒꯥ ꯃꯤꯆꯝ 3ꯀꯤ ꯂꯣꯏꯅꯕꯤ ꯃꯔꯤ ꯃꯤꯆꯝ ꯑꯃꯒꯤꯅ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯑꯃꯒꯤꯅ ꯃꯈꯨꯔꯥꯅ ꯄꯨꯟꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯄꯤꯁꯤꯟꯈ꯭ꯔꯦ ꯄꯨꯟꯅ ꯂꯃꯥꯏ 5 ꯄꯥꯟꯕ ꯑꯏꯕ ꯆꯦꯔꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ 3ꯁꯨꯕ ꯂꯃꯥꯏꯗ ꯅꯥꯒꯥ ꯃꯤꯆꯝ 19 ꯐꯥꯖꯤꯟꯈꯤꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯩꯃꯈꯣꯛ ꯄꯨꯂꯤꯁ ꯑꯥꯎꯠꯄꯣꯁꯇ ꯄꯣꯁꯇꯤꯡ ꯂꯩꯕ ꯂꯩꯂꯣꯟꯕꯥꯏꯐꯩ ꯈꯨꯜꯗꯒꯤ ꯃꯥꯔꯇꯤꯅꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯄꯨꯔꯣꯏꯕ ꯊꯥꯡꯒꯤꯂꯦꯟ ꯀꯧꯕ ꯄꯨꯂꯤꯁ ꯄꯥꯔꯁꯟ ꯑꯃ ꯌꯥꯎꯏ ꯍꯥꯏꯅꯁꯨ ꯍꯥꯏ ꯀꯣꯔꯠꯇ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯍꯥꯛ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯨꯝꯅ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯤꯔꯣꯜ ꯁꯦꯠꯂꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ ꯅꯥꯒꯥ ꯃꯤꯆꯝ 19 ꯐꯥꯖꯤꯟꯈꯤꯕꯒꯤ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯃꯥꯡ ꯊꯥꯒꯤ 12ꯗ ꯀꯣꯟꯁꯥ ꯈꯨꯜꯗ ꯄꯥꯏꯁꯣ ꯊꯤꯎꯃꯥꯏ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯂꯨꯍꯣꯡꯕꯒꯤ ꯔꯤꯁꯦꯞꯁꯟ ꯐꯪꯁꯟ ꯑꯃ ꯀꯣꯟꯁꯥ ꯈꯨꯜꯗ ꯌꯥꯎꯔꯨꯔꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯄꯨꯡ 10:30 ꯇꯥꯔꯛꯄꯗ ꯃꯥꯅꯨ ꯊꯤꯎꯃꯥꯏ ꯀꯥꯆꯤꯛ ꯂꯨꯂꯤꯌꯣꯡ ꯔꯣꯖꯤꯂꯥꯃꯥ ꯁꯣꯅꯤꯂꯥ ꯕꯥꯞꯇꯥꯃꯥꯏ ꯑꯃꯁꯨꯡ ꯂꯩꯁꯤꯋꯨꯟ ꯀꯧꯕ ꯃꯤꯑꯣꯏꯁꯤꯡꯅ ꯚꯔꯅꯥ ꯀꯥꯔ ꯑꯃꯗ ꯂꯥꯛꯈꯤꯕꯅꯤ ꯀꯦꯟꯄꯦꯕꯣ ꯑꯃꯁꯨꯡ ꯍꯦꯟꯔꯣꯡꯋꯤ ꯊꯤꯎꯃꯥꯏꯅ ꯃꯣꯇꯣꯔꯁꯥꯏꯀꯜ ꯑꯃꯗ ꯂꯥꯛꯈꯤꯕꯅꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯀꯣꯟꯁꯥ ꯈꯨꯜꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 2 ꯂꯥꯞꯅꯅ ꯂꯩꯂꯣꯟꯕꯥꯏꯐꯩ ꯈꯨꯜ ꯌꯧꯔꯛꯄꯗ ꯂꯩꯂꯣꯟ ꯈꯨꯜꯒꯤ ꯈꯨꯟꯖꯥ ꯈꯔꯅ ꯂꯝꯕꯤꯗ ꯋꯥꯅꯆꯤꯡꯕ ꯄꯩꯁꯤꯟꯗꯨꯅ ꯊꯤꯡꯖꯤꯜꯂꯒ ꯈꯥꯝꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔꯁꯨ ꯁ꯭ꯀꯨꯇꯤ ꯑꯃ ꯑꯃꯁꯨꯡ ꯑꯣꯇꯣ ꯔꯤꯛꯁꯣ 2ꯗ ꯂꯥꯛꯄꯗꯒꯤ ꯃꯈꯣꯏꯕꯨꯁꯨ ꯄꯨꯟꯅ ꯈꯥꯝꯈꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯦꯟꯅꯕ ꯄꯨꯂꯤꯁ ꯄꯥꯔꯁꯟ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯒ꯭ꯔꯨꯞ ꯑꯃꯁꯨꯡ ꯂꯅꯥꯏ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯅ ꯄꯟꯊꯗꯅ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯑꯃꯁꯨꯡ ꯁ꯭ꯄꯦꯁꯤꯑꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯅꯕ ꯗꯤꯔꯦꯛꯁꯟ ꯄꯤꯕꯤꯌꯨ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯗꯨ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯑꯃꯁꯨꯡ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯂꯩꯍꯟꯅꯕꯒꯤꯗꯃꯛ ꯃꯣꯅꯤꯇꯔ ꯇꯧꯕꯤꯌꯨ ꯂꯣꯏꯅꯅ ꯖꯁꯇꯤꯁꯀꯤꯗꯃꯛ ꯀꯣꯔꯠꯅ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯈꯟꯕ ꯗꯤꯔꯦꯛꯁꯟ ꯅꯠꯇ꯭ꯔꯒ ꯑꯣꯔꯗꯔ ꯄꯤꯕꯤꯌꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ BDF ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 2ꯗꯒꯤ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ KG 1.425ꯀ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯉꯔꯥꯡ ꯀꯣꯏꯔꯦꯡꯒꯩꯒꯤ CMC ꯍꯣꯁꯄꯤꯇꯥꯜ ꯃꯅꯥꯛꯇꯒꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ BDF ꯑꯣꯏꯕ ꯀꯪꯂꯥꯇꯣꯡꯕꯤ ꯍꯇꯤꯈꯨꯋꯥꯗꯒꯤ ꯄꯨꯔꯅꯥ ꯕꯍꯥꯗꯨꯔ ꯀꯔꯀꯤ ꯆꯍꯤ 90 ꯑꯃꯁꯨꯡ ꯀꯪꯂꯥꯇꯣꯡꯕꯤ ꯁꯥꯟꯇꯤꯄꯨꯔꯗꯒꯤ ꯂꯚꯤꯡꯁꯟ ꯆꯍꯤ 38 ꯀꯧꯕ ꯃꯤꯑꯣꯏ 2ꯗꯒꯤ ꯍꯣꯟꯗꯥ ꯑꯦꯛꯇꯤꯚꯥ ꯑꯃ ꯑꯃꯁꯨꯡ ꯀꯦꯔꯤ ꯕꯦꯒꯀꯤ ꯑꯔꯨꯝꯕ ꯌꯥꯎꯔꯒ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯀꯤꯂꯣꯒ꯭ꯔꯥꯝ 1.425ꯀ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ ꯏꯟꯗꯤꯌꯥꯒꯤ ꯏꯟꯁꯔꯖꯦꯟ ꯒ꯭ꯔꯨꯞꯁꯤꯡ ꯑꯦꯛꯁꯟ ꯂꯧꯔꯒꯅꯤ ꯍꯥꯏꯅ ꯃꯣꯗꯤꯗ ꯊꯥꯖꯕ ꯄꯤꯈ꯭ꯔꯦ ꯌꯨꯝꯂꯣꯟꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯃꯅꯨꯡꯗ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯏꯟꯁꯔꯖꯦꯟ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯊꯛꯇ ꯃꯊꯧ ꯇꯥꯕ ꯑꯦꯛꯁꯟ ꯈꯨꯗꯤꯡꯃꯛ ꯂꯧꯈꯠꯂꯒꯅꯤ ꯏꯟꯗꯤꯌꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯑꯀꯤꯕ ꯄꯤꯍꯜꯂꯣꯏ ꯍꯥꯏꯅ ꯏꯟꯗꯤꯌꯥꯗ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯈꯣꯡꯆꯠꯇ ꯂꯩꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯌꯨ ꯃꯤꯟ ꯑꯣꯡ ꯂꯥꯏꯪꯅ ꯊꯥꯖꯕ ꯄꯤꯈ꯭ꯔꯦ ꯉꯔꯥꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯣꯅꯨꯡ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯍꯥꯏꯗ꯭ꯔꯕꯥꯗ ꯍꯥꯎꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯍꯥꯏ ꯂꯦꯚꯦꯜ ꯕꯥꯏꯂꯦꯇꯔꯦꯜ ꯃꯤꯇꯤꯡ ꯑꯃꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯌꯨ ꯃꯤꯟꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯊꯥꯖꯕ ꯑꯁꯤ ꯄꯤꯈꯤꯕꯅꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯤꯈꯤꯕ ꯄ꯭ꯔꯦꯁ ꯕ꯭ꯔꯤꯐꯤꯡ ꯑꯃꯗ ꯐꯣꯔꯦꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯕꯤꯀ꯭ꯔꯝ ꯃꯤꯁ꯭ꯔꯤꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯀ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯀ꯭ꯔꯣꯁ ꯕꯣꯔꯗꯔꯗ ꯂꯩꯔꯤꯕ ꯏꯟꯁꯔꯖꯦꯟꯁꯤ ꯑꯦꯛꯇꯤꯚꯤꯇꯤꯒꯤ ꯏꯁꯨ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯄꯨꯈꯠꯂꯛꯈꯤ ꯍꯥꯏꯈꯤ ꯏꯟꯗꯤꯌꯥꯒꯤ ꯉꯝꯈꯩ ꯅꯪꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯏꯟꯁꯔꯖꯦꯟ ꯒ꯭ꯔꯨꯞꯁꯤꯡꯅ ꯆꯠꯊꯔꯤꯕ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡ ꯌꯥꯝꯅ ꯑꯔꯨꯕ ꯋꯥꯍꯪꯅꯤ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯅꯤ ꯍꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯇ ꯄꯨꯈꯠꯈꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯖꯕ ꯑꯁꯤ ꯑꯃꯨꯛ ꯆꯦꯠꯁꯤꯟꯍꯜꯂꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯅ ꯍꯤꯔꯝꯁꯤꯗ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯅ ꯂꯧꯏ ꯃꯈꯥ ꯇꯥꯅ ꯃꯊꯧ ꯇꯥꯕ ꯑꯦꯛꯁꯟꯁꯤꯡ ꯂꯧꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯄꯜꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯏꯟꯗꯤꯌꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯊ꯭ꯔꯦꯠ ꯑꯣꯏꯍꯜꯂꯣꯏ ꯍꯥꯏꯈꯤ ꯃ꯭ꯌꯥꯟꯃꯥꯔ ꯃꯅꯨꯡꯒꯤ ꯆꯔꯥꯡꯅꯕ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯄ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤꯁꯨ ꯑꯆꯧꯕ ꯏꯟꯇꯔꯦꯁ ꯑꯃꯅꯤ
kilometer lising amaga satruk ni phum doi sang bangam khoi paring asida khundaliba misam myam gi punsi soi ngam daba safety oiba mathau tari habasu phongdokhe Myanmar lebasi asin gi maroiba member oina punna thodang lomina duna punna chamina duna Southeast Asia connectivity asi mapung phan ba habasu yamna maru oibani haina su pankhe India Myanmar leba ani gi naknaba mari asida Prime Minister Modi ga Myanmar gi President ga Hyderabad House da akopa wali sanakhe haina su paw sina haide Manipur lengakna Police Department da anauba makhal gi gari mayam pidabasu crane vehicle amata pidabana awaba mayoknari haide Manipur Police Department bu hena mapangal kanba amadi law and order ngakpada henba thodang kya lawba ngamnaba pandamda Manipur lengakna anauba khulai kya amadi anauba makhal gi gari kya piduna lakle aduma po accident toina thokpa lamdam asigi Manipur Police Department da gari singnaba amadi sinkhanaba crane vehicle amta thambidaba asida awaba kaya mayoknadaba nate lamdam asta thogleba tongan ba irang seng laksenaba honabada Manipur Police Department bu hena mapangal kalhanaba pandamda haukiba Singlasu Manipur lengakna mapalamdagi bulletproof vehicle kaya marom laisinduna Manipur Police Department da khusina khiba leitre mamangi tha kunga manga da su Manipur gi Chief Minister Yumnam Khemchana bulletproof vehicle yauna masing yamlaba na umakhal gi gari kaya marom khusina khi masida su accident thopa matamda gari singnaba amadi chikhanaba crane vehicle amata yaukhide masimaksu Police Department gi damak yamna laibak thibane Manipur khida leba Manipur Police Headquarter da Chief Minister na satuna police ki makok thongba singa unakhiba amada awarapa sing yengsin khiba laikhrabane anauba gari sing khusana kharba matung awarapa hangboina police ki official kharaga wari sanarobada official amana phongdorapagi matungina hauze Manipur Police Department gi oina gari singnaba amadi singkhanaba crane vehicle Adiba amakhakhtang Imphal West leidi Manipur gi district amata da police ki crane vehicle amata leitaba maramna Manipur gi tongan ba district sing da accident tholakpa matamda lanai oina tractor wairaga gari sing adu chingduna puna ba honabada awaba kya thengnade handak piriba no ba gari sing ase so field da thabak tawjariba officer sing da pihaningi haibagi apama su phongdokhe Pungkara leptana chukiba nongna Imphal di part ole hade ngarang nungthil khanghaudana churakhiba akanba nongna Imphal gi mafam kya da ising khangchau khalaktu khudong sadaba kya mayong nahan khre Indian Meteorological Department IMD na nahan Imphal gi Han Manipur gi Imphal yauna district khudimakta yellow alert lauthokibaga iroidana ngarang nungthil pung ani khara helakpa dwaidagi maroina Imphal da nong ka hena kana chukhi pung khara leptuna chukhiba nong aduna Imphal gi akoiba mafam singda khanghaudana ising sakholaktuna lambi asar okta chauna khudong sadaba mayong nahan khre ngasi ngarang nong thili churakpuna Maroina Imphal gi akoiba mafam singi khongba lupana singba mabuk thana leidingai khanghaudana akanba nong adu lakpadagi ising chawdu tholakpa oiramgani haina maikei kyadagi phongdoknarakle ngarang gi nong aduna ichaw thohan khiba mafam sing maroina tidim lambi gi awang thangba saruk kwa kaithel gi akoiba leiba leikai khara uripoki leikai khara singjamai kawa line singwa mafam sing ase asumna nong khara hena kana chubaga ising adumak thomba mafam sing oirabane hareba mafam sing asida tatana thoklaba ising thumbagi thawasi karama matamda kohangadoribano haibadudi ngasi phawbo wahang oide hade Tronglawbigi thaudoki matangda advocacy report hwkhre Tronglawbigi thaudok Kuki jo khulai paiba singna sathabani haide Langdai khang sunahan tongan ba lup mangagi members singa loinana semkhiba Independent Inquiry Committee na Tronglawbi thaudoki matangda thizin humjilaba matung advocacy report hwkhre attack asi Kuki jo khulai paiba singna sathabani haina report asiki conclusion da lakpani haina committee gi chairman Soraicham Surendra na phongdokre Hiramasigi Marilena ngarang Manipur Press Club ta pangthokiba pawmi singa unaba amada Independent Inquiry Committee gi chairman Soraicham Surendra na hai Organization of Maitramdagi Malom phawbada leidiba club sing amadi mera paibi sing na punna phom tawba langdai khang sunahana haukiba me tareta thokiba Tronglawbi gi thaudok Thijinaba miyoi mangana saba Independent Inquiry Committee ama semkhe committee asigi member oina tongan ba lup ki miyoi manga khanke committee asina member taret ki me taret ki Tronglawbi thaudoki akupa marol jawbo report asi poraknaba honakhe report asi sem sana ba honabada committee asigi members na thaudok thokam da chatuna imung manung sing wari watai sana ki amade akoibagi phibam yengsinduna field study kumna jathakhe mahana hai hariba Tronglawbi da jathakhe ba attack adu Kuki jo khulai paiba singna tawkhibra natraga tawkidabra haiba kopna thijinke
2023 May 3 haurakliba irang asigi matangda thokiba mihat mipungi thaudok wathoksing kopna thijilaba matungda attack adu Kuki jo khulai paiba singna chatharambani haina report asigi conclusion oire haina mahana phongdokhe Independent Inquiry Committee asida chairman da Resurgent Manipur ki chairman Sire Camp People's Alliance for Peace and Progress PAPPM की president Mayangambam Bobby Maitei KG Moirang Kendra Punbulok की secretary Laiprakwa Boy YPPM की convener Juris Ahong Sangbam Amasung Langdai Khang Sunaha की convener Khoisnam Bhima Devi ni haire Commercial LPG की mamal lupa nipunithoi henggakhre hotel restaurant amadi apikpa business kayana sizinaba commercial LPG cylinder sing की mamal lupa nipunithoi henggakhre domestic LPG की mamal di hana dagi ahongba leite haire oil marketing company singna kg 18 की commercial LPG cylinder की mamal lupa nipunithoi henggalakhibaga loinana Delhi da commercial LPG की mamal lupa lising ahunga sama tarahungdoi ga paisa yankhai yaukhre commercial LPG की mamal hengalakibasi metro city kharada manana hengataba ukhe Chennai da kg 18 gi cylinder da lupa nifutaruk amasung Kolkata da sab manaba cylinder da lupa yankai humda ga paisa yankai hengatke commercial LPG gi mamal hengalakibasi thage oina mamal revision tawraba matung dane industry experts singna commercial LPG ki mamal asum hengalakona restaurant hotel amsung catering business singi operation da sangba sading asuki mati hengan halagane masina consumer sing da khudong chadaba mayawna halagane haike building ninkhai bada sikhiba taruk sure South Delhi ki Saket building ninkhai bagi thaudok ta sikhiba mising taruk sukhibaga loyana haujuk chathariba mi kanba amasung ate akai sing sengdokpagi thabak aroiba tangkak yaure haina official singna phongdokhre Thobal Kaithel Thonglon bagi khongjang hauragani haide Thobal Municipal Council TMC na Thobal gi 0 km da hangdorakliba Bishal Mega Mart ki shop license kaktriba phawba Thobal Kaithel da pot pham amadi dukan phamliba singna TMC da makhala matagi tax thiraroi gasidagi hauna Thobal Kaithel Thonglon da akanba khongjang changsilagani hana Thobal Kaithel phambe mathang makha gi maikaidagi phongdoraklei ngaranungthil Thobal Kaithel da pot pham amadi dukan phamliba singna pendabagi mi pham dana wakat khongjang satakhibaga loinana Thobal Kaithel phambe mathang makha gi secretary Subhasini Iromna phongdorakpada sahi sigi April 13 dagi Thobal Kaithel gi 0 km da Bishal Mega Mart ama hangdorakpasina Kaithel sida lalot itik masa tawduna laksariba miyoi kiyada asoba saitheng pirakpadagi Bishal Mega Mart si Kaithel sidagi khara lapthokpa mafam amada hongdokpi khaina Kaithel phambisingna Kaithel thonglon ba yauna khongjang kya sangsenduna lakhibane adubu TMC gi senior executive officer amadi caretaker chairperson gi maikaidagi Mega Mart ki hana pithokhraba shop license adu kaknaba process haure numit mapani gi matam pibiyo harakpadagi khongjang du mamang thagi 18 dagi handorakhibane Mitei Pangal Singi Kumai 8 Laibana Haina Kiba Matamdagi Numit Karani Chontarabasu Haukiba Irai Numita Kaithel Phambisingna TMC gi musing unarubada positive response amata piraktre ngarang unabasalubada su license kakpangamloi na khoina tawningba tawro haina phajidaba wafam kya phongdorakle maramasna Bishal Mega Mart ki shop license kaktriba phawwa TMC da tax amata thidaba amadi Kaithel thonglon ba yauna makhal kya gi khongjang leptana changsilagani haina phongdokhe Jelerong pui ima singna Assam Rifles ki camp thugaikhre haide Naga Prajamyam na Central Force in the Thajaba thamde haiduna makhoina leramba camp adu Naga Maina Pai bising hauduna sidokpat thugaiba tawkhre haide